ꯆꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯅꯝ ꯆꯅꯨꯅ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯃꯥꯡꯗ ꯍꯥꯞꯆꯈ꯭ꯔꯕ ꯌꯦꯛꯅ ꯂꯪꯗꯥꯏꯗ ꯅꯨꯖꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 2 ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯇꯨꯅꯤ, ꯐꯠꯇꯕꯒꯤꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ꯫ ꯃꯤꯅ ꯈꯖꯤꯛ ꯆꯥꯎꯈꯠꯂꯛꯄ ꯎꯕꯗ ꯀ꯭ꯔꯛ ꯀ꯭ꯔꯛ ꯍꯦꯛ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯨꯟꯖꯥꯎꯒꯤ ꯃꯄꯥ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯁꯅꯥꯉꯥꯟꯕꯒ ꯈꯨꯟꯖꯥꯎꯒꯤ ꯃꯄꯥ ꯅꯣꯡꯗ꯭ꯔꯦꯟꯒꯁꯤ ꯃꯃꯥ ꯇꯤꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯉꯥꯟꯕ ꯃꯥꯅꯗꯤ ꯍꯦꯛ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯅꯤ ꯈꯟꯖꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯍꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯁꯨ ꯇꯧꯅꯤꯡꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯅꯗꯤ ꯁꯅꯥꯉꯥꯟꯕꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯧꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ꯫ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯁꯤꯁꯨ꯫ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤꯁꯨ ꯃꯤꯌꯥꯝꯅ ꯌꯥꯏ ꯈꯟꯗꯨꯅ ꯁꯅꯥꯉꯥꯟꯕ ꯃꯥꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯥꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯐꯝꯕꯥꯜꯗ ꯍꯥꯞꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯐꯕ ꯁꯥꯗꯨꯅ ꯊꯃꯣꯏꯗꯅ ꯐꯠꯇꯕ ꯀꯜꯂꯛꯄꯒꯤ ꯋꯥꯈꯜ ꯃꯌꯥꯝꯅ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯃꯄꯥ ꯃꯆꯥꯒꯤ ꯊꯃꯣꯏꯗꯨꯗ ꯉꯔꯥꯡ ꯁꯥꯌꯣꯟꯕ ꯍꯜꯂꯛꯇꯦ ꯇꯥꯕꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯧꯅꯈ꯭ꯔꯕꯅꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ꯫ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯈꯣꯝꯕ ꯁꯅꯥꯉꯥꯟꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯦ꯫ ꯁꯥꯌꯣꯟꯕ ꯃꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ꯫ ꯌꯦꯝꯕꯣ, ꯅꯅꯥꯎ ꯑꯩ ꯋꯥꯐꯝ ꯈꯔꯗ ꯍꯪꯒꯠꯆꯒꯦ꯫ ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨ ꯀꯔꯤꯅꯣ? ꯁꯨꯝꯗꯧꯕꯅꯤ, ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯂꯩꯕꯥꯛ 3ꯗꯣ ꯃꯗꯨꯃꯗꯤ ꯌꯥꯝꯕꯨꯡꯅ ꯅꯅꯥꯎ ꯑꯩꯒꯤ ꯄꯤꯕꯤꯔꯣ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤ꯫ ꯏꯆꯥ ꯁꯥꯌꯣꯟꯕꯁꯨ ꯐꯩꯒꯥꯛ ꯐꯩꯅ ꯌꯥꯝꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯩꯒꯤꯁꯨ ꯏꯆꯥ ꯈꯨꯟꯖꯥꯎꯒꯤ ꯇꯨꯡꯒꯤ ꯃꯥꯒꯤ ꯍꯧꯒꯠꯆꯅꯕ ꯈꯔꯗꯤ ꯇꯧꯔꯝꯒꯦꯅ ꯈꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯒꯦ? ꯏꯆꯝ ꯆꯝꯖꯕ ꯁꯅꯥꯉꯥꯟꯕꯅꯤ, ꯐꯅꯇ ꯈꯟꯇꯣꯛꯄꯅꯤ꯫ ꯃꯅꯥꯎꯒꯤ ꯋꯥꯗꯣ ꯈꯔꯗꯤ ꯌꯥꯅꯤꯡ ꯐꯥꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯅꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯋꯥ ꯈꯔꯗꯤ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯤ ꯅꯪꯒꯤ ꯋꯥꯗꯣ꯫ ꯑꯋꯥꯡꯒꯤ ꯃꯐꯝꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛꯇꯁꯨ ꯅꯤꯡꯊꯤꯅ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯤꯕꯅꯤ꯫ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯅꯅꯤꯡ ꯇꯧꯖꯔꯣ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯅ ꯑꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯒꯨꯝꯁꯤ꯫ ꯃꯄꯥ ꯃꯆꯥꯗꯣ ꯂꯣꯟꯅ ꯌꯦꯡꯅꯗꯨꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯈ꯭ꯔꯦ꯫ ꯇꯔꯥꯏ ꯇꯔꯥꯏ ꯌꯥꯔꯛꯄꯗꯨꯗꯗꯤ ꯑꯗꯨꯕꯨ ꯃꯄꯥꯗꯒꯤ ꯇꯥꯗꯅ ꯂꯧꯁꯤꯡ ꯍꯦꯟꯅ ꯂꯩꯕ ꯁꯥꯌꯣꯟꯕꯗꯤ ꯀꯌꯥ ꯌꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯆꯤꯟ ꯊꯣꯛꯅꯗꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯐꯣꯡꯂꯨꯗꯦ꯫ ꯁꯣꯝꯗꯅ ꯈꯨꯔꯥ ꯐꯨꯂꯦꯟ ꯂꯥꯛꯇꯨꯅ ꯎꯃꯪꯗ ꯆꯠꯄꯒꯤ ꯋꯥꯐꯝꯗꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯗꯨꯗꯤ ꯃꯊꯪ ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯅꯆꯟꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯍꯧꯗꯣꯔꯤꯕ? ꯑꯩꯈꯣꯏ ꯁꯅꯥꯕꯨꯗꯤ ꯊꯪꯅꯕꯒꯤ ꯏꯗꯣꯝꯆꯥꯗ ꯂꯩꯃꯤꯟꯅꯍꯜꯂꯝꯂꯒꯦ ꯈꯨꯔꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯐꯅꯕ ꯍꯦꯛ ꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯈꯨꯔꯥꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯌꯥꯔꯦꯗ ꯈꯨꯔꯥ ꯁꯨꯝ ꯊꯣꯛꯈ꯭ꯔꯒꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯐꯤ ꯀꯟꯅ ꯁꯥꯗꯨꯅ ꯂꯩ꯫ ꯐꯨꯂꯦꯟ ꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯒ, ꯕꯦꯝꯃ, ꯎꯔꯨꯝꯗ ꯁꯨꯕ ꯌꯥꯗ꯭ꯔꯅꯤ ꯅꯪꯕꯣ, ꯁꯥꯔꯝꯃꯅꯤꯅꯦ꯫ ꯈꯨꯔꯥ, ꯁꯤꯅꯦꯅ ꯅꯨꯡꯉꯥꯏꯌꯦ, ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯁꯨꯕꯁꯤꯅ꯫ ꯐꯨꯂꯦꯟꯁꯨ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯝꯕ ꯃꯆꯜꯅ ꯇꯧꯔꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯅꯥ, ꯍꯥꯏꯒꯨꯝꯗꯅ ꯎꯔꯨꯝꯗ ꯁꯨꯔꯣꯅꯦ ꯅꯪꯕꯣ꯫ ꯌꯥꯅꯤꯗ ꯇꯥꯆꯧ꯫ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯆꯧ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯈꯣꯝꯕꯁꯨ꯫ ꯉꯁꯥꯏꯗꯒꯤ ꯐꯨꯔꯤꯠꯇꯨ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯕꯗꯨ꯫ ꯈꯣꯝꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯧꯊꯣꯔꯛꯇꯨꯅ ꯁꯨꯕ ꯍꯧꯏ꯫ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕꯒ ꯍꯦꯛ ꯌꯥꯎꯍꯜꯂꯝꯂꯕ ꯁꯤꯔꯦ ꯈꯪꯉꯨ ꯅꯪ꯫ ꯇꯥꯔꯛꯄꯗ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯤ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯍꯦꯟꯁꯅꯥ ꯊꯥꯖ ꯀꯧꯔꯨꯔꯒ ꯑꯕꯣꯛ ꯈꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯦ꯫ ꯈꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯃꯤ ꯈꯔ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯎꯏ꯫ ꯍꯦꯟꯁꯅꯥꯅ, ꯏꯆꯦ, ꯑꯥꯗꯒꯤ ꯁꯤ ꯑꯣꯏꯖꯥꯠꯂꯣ? ꯃꯤꯍꯨꯜꯒ ꯁꯨꯗ꯭ꯔꯦꯃꯤ ꯑꯩꯗꯤ ꯏꯆꯦ꯫ ꯈꯪꯗꯦꯅꯦ, ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯒ ꯌꯦꯡꯉꯁꯤ꯫ ꯑꯗꯣ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯀꯃꯥꯏꯅ ꯃꯥꯟꯗ꯭ꯔꯤꯅꯣ ꯏꯆꯦ? ꯍꯥꯏꯗꯤ ꯅꯤꯡꯊꯧꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯒꯨꯝꯕ ꯃꯥꯜꯂꯦꯕ꯫ ꯅꯤꯡꯊꯧꯁꯤꯡꯒꯤ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯗꯤꯅꯦ, ꯃꯣꯏꯒꯤ ꯅꯥꯇꯣꯟꯗꯣ ꯂꯣꯏ ꯇꯨꯝꯕꯅꯤ, ꯃꯃꯤꯠꯁꯨ ꯌꯥꯝ ꯂꯥꯎꯕꯅꯤ꯫ ꯍꯦꯟꯁꯅꯥ ꯃꯀꯣꯛꯇꯣ ꯅꯣꯝꯂꯒ, ꯑꯣ, ꯑꯁ, ꯑꯗꯣ ꯁꯨꯝ ꯈꯜꯂꯨꯔꯒ ꯉꯔꯥꯡ ꯈꯨꯠꯁꯨ ꯃꯩꯖꯤꯜꯂꯨꯕꯗꯣ
ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯏꯀꯥꯏꯖꯔꯛꯏ ꯑꯩꯅꯁꯨ ꯆꯤꯟꯒ ꯈꯨꯝꯗꯅ ꯇꯧꯔꯨꯔꯤꯅꯤ ꯊꯥꯖꯗ ꯅꯣꯛꯂꯒ ꯅꯪꯁꯨꯅꯦ ꯅꯃꯥꯏ ꯊꯛꯄ ꯍꯥꯏꯗꯨꯅꯤ ꯃꯥꯁꯨ ꯃꯤꯒꯤ ꯈꯨꯠꯁꯨ ꯃꯩꯖꯤꯟꯐꯝꯗꯨꯗ ꯀꯅꯥꯅ ꯂꯦꯞꯄꯝꯃꯨꯒꯦ ꯅꯣꯏꯕꯥꯅꯤꯒꯤ ꯅꯇꯧꯗꯣ ꯑꯩꯗꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯦ ꯇꯧꯏꯀꯣ ꯑꯁ ꯌꯥꯔꯦ ꯏꯆꯦꯁꯨꯕ ꯚꯥꯞ ꯐꯕꯤꯔꯅꯨ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯒꯣꯜ ꯊꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯂꯩꯔꯥꯡ ꯑꯃꯠꯇ ꯎꯕ ꯌꯥꯗꯕ ꯈꯨꯟꯖꯥꯎꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ ꯃꯥꯡ ꯊꯥꯗꯨꯅ ꯁꯒꯣꯜ ꯊꯧꯔꯛꯂꯤꯕ ꯁꯥꯌꯣꯟꯕꯁꯨ ꯐꯠ ꯀꯨꯝꯊꯔꯛꯏ ꯀꯗꯥꯏꯅꯣ ꯐꯨꯔꯤꯠꯇꯤ ꯍꯦꯟꯁꯅꯥ ꯐꯤ ꯑꯃꯅ ꯏꯔꯦꯟꯅ ꯌꯣꯝꯁꯤꯜꯂꯕ ꯐꯨꯔꯤꯠꯇꯨ ꯇꯞꯅ ꯄꯤꯔꯛꯏ ꯁꯥꯌꯣꯟꯕꯁꯨ ꯐꯠ ꯂꯧꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯒ ꯇꯞꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯇꯨꯡꯗ ꯅꯪ ꯑꯩꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯁꯒꯣꯜꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯈꯨꯟꯖꯥꯎ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯤꯠꯌꯦꯡꯗꯨ ꯎꯍꯧꯕ ꯊꯥꯖꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯤꯒꯤ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯅꯨꯄꯥꯁꯦ ꯅꯣꯛꯁꯤꯜꯂꯝꯗꯅꯒ ꯇꯧꯔꯤ ꯆꯥ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯍꯧꯖꯤꯛꯀꯤ ꯍꯦꯟꯁꯅꯥ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯏꯆꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯁꯤꯡꯖꯨ ꯆꯥꯈꯤꯁꯤꯗꯅ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯇꯨꯡꯗ ꯃꯥꯒ ꯊꯦꯡꯅꯗꯅꯕ ꯇꯧꯕꯅ ꯍꯥꯏꯔꯝꯃꯤꯕ ꯑꯦ ꯀꯩꯒꯤ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯗꯣ ꯇꯥꯆꯧꯗꯣ ꯎꯃꯪꯗ ꯎꯖꯥꯎ ꯌꯥꯝꯕ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯍꯥ ꯎꯃꯪꯗ ꯀꯔꯝ ꯀꯥꯟꯗ ꯆꯠꯅꯤ ꯍꯥꯏꯒꯦ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟꯁꯤꯗ ꯆꯠꯂꯅꯤꯅ ꯈꯨꯔꯥ ꯐꯨꯂꯦꯟ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕꯅꯤ ꯉꯁꯥꯏ ꯊꯥꯖ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯍꯟꯖꯤꯟꯈꯤ ꯑꯣ ꯅꯪ ꯅꯊꯟꯇ ꯂꯩꯍꯧꯗꯣꯔꯦ ꯑꯗꯨꯏꯗꯤ ꯏꯆꯦꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤꯔꯣ ꯏꯟꯗꯣꯝꯆꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯌꯦ ꯏꯆꯦꯒ ꯂꯩꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯌꯦ ꯏꯆꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪ ꯇꯥꯆꯧꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈꯪꯕꯤꯗꯣꯏꯁꯤꯕꯣ ꯑꯗꯣ ꯎꯃꯪꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯨꯡꯍꯧꯔꯣ ꯏꯆꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯍꯣꯏ ꯌꯦꯡꯂꯒꯦ ꯑꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯤ ꯁꯥꯌꯣꯟꯕ ꯃꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯎꯏꯁꯤꯟꯅꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯑꯣꯏꯅ ꯇꯨꯝꯅꯤꯡꯕꯗꯤ ꯐꯥꯎꯗꯦ ꯈꯜꯂꯤ ꯃꯥꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯍꯦꯟꯁꯅꯥ ꯃꯥꯒꯤ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯉꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ ꯈꯨꯟꯖꯥꯎ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯦ ꯈꯨꯟꯖꯥꯎ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯌꯥꯝꯕꯨꯡꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯝꯗ꯭ꯔꯤꯗꯤ ꯊꯣꯡꯒ ꯏꯍꯥꯡ ꯍꯥꯡꯕꯁꯤꯗ ꯆꯪꯂꯛꯏꯅꯤ ꯇꯨꯝꯃꯒꯤ ꯇꯧꯔꯝꯕꯅꯤ ꯈꯨꯟꯖꯥꯎꯁꯨ ꯀꯔꯤꯁꯨ ꯀꯣꯏꯗ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯛꯏ ꯑꯗꯨ ꯌꯥꯝꯕꯣ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯁꯅꯈ꯭ꯌꯥ ꯄꯥꯕꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯄꯥꯝꯂꯝꯂꯅꯤ ꯌꯥꯝꯕꯨꯡꯁꯨ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯤ ꯏꯇꯦꯝꯁꯤ ꯑꯃ ꯌꯦꯡꯁꯤꯜꯂꯁꯤꯗꯅ ꯁꯥꯌꯣꯟꯕꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯅꯇꯦꯝꯁꯤꯒ ꯑꯝꯇ ꯂꯩꯇꯦꯗ ꯑꯣꯏꯅꯕ ꯁꯅꯈ꯭ꯌꯥ ꯄꯥꯕꯒꯤ ꯃꯔꯨꯞ ꯌꯥꯝ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨꯒꯤ ꯋꯥꯔꯨꯅꯨ ꯌꯥꯝꯕꯨꯡ ꯑꯗꯣ ꯉꯁꯥꯏ ꯌꯥꯝꯕꯨꯡꯗ ꯃꯌꯨꯝ ꯑꯃ ꯄꯤꯔꯛꯄ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯃꯀꯣꯛ ꯈꯔ ꯕꯦꯔꯥ ꯂꯩꯕ ꯅꯨꯄꯤꯅꯤꯗ ꯈꯪꯗꯦꯗ ꯃꯁꯛꯀꯥꯇꯤ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯑꯩ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯐ ꯁꯥꯗꯅ ꯍꯥꯏꯔꯤꯕꯅꯤ ꯈꯨꯟꯖꯥꯎꯅ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗꯤ ꯏꯆꯝ ꯆꯝꯅꯇ ꯈꯟꯗꯣꯛꯄ ꯁꯥꯌꯣꯟꯕ ꯃꯥꯅꯁꯨ ꯎꯗ꯭ꯔꯕꯅꯤ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯈꯣꯝꯕ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯍꯦꯟꯁꯅꯥꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯈꯣꯝꯕꯁꯨ ꯇꯍꯥ ꯇꯍꯥ ꯃꯆꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯅꯥ ꯅꯪ ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯊꯣꯡ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯊꯣꯛꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯍꯦꯟꯁꯅꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯁꯨ ꯆꯦꯟꯕ ꯂꯦꯞꯅꯗ꯭ꯔꯤ ꯂꯣꯏꯔꯦ ꯂꯧ ꯃꯇꯦꯛꯇꯨ ꯃꯩꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯥꯛꯂꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯃꯨꯊꯠꯅꯕꯁꯨ ꯀꯟꯅ ꯂꯥꯛꯅꯔꯤ ꯈꯨꯔꯥ ꯐꯨꯂꯦꯟꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯃꯣꯏ ꯁꯣꯛꯄ ꯍꯦꯟꯃꯟꯕꯅ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯖꯗꯕꯅꯤ ꯎꯠ ꯑꯣꯟꯈ꯭ꯔꯦ ꯐꯧꯁꯤꯡꯗꯨꯁꯨ ꯇꯔꯛ ꯇꯔꯛ ꯃꯩꯈꯨ ꯏꯀꯥ ꯀꯥꯗꯨꯅ ꯂꯩ ꯈꯣꯝꯕ ꯐꯨꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯈꯨꯔꯥ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯐꯨꯂꯦꯟꯗꯨ ꯆꯞ ꯌꯨꯡꯅ ꯐꯝꯗꯨꯅ ꯂꯩ ꯐꯨꯂꯦꯟꯒꯤ ꯅꯨꯄꯤ ꯃꯨꯈꯤꯁꯨ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯊꯔꯣ ꯊꯔꯣ ꯍꯦꯛ ꯑꯣꯟꯗꯨꯅ ꯀꯞꯂꯤ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ
ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ ꯃꯇꯧꯁꯤꯡꯗꯨ ꯐꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯨꯈꯤꯗꯤ ꯈꯣꯝꯕꯁꯨ ꯅꯨꯡꯉꯥꯏꯇ ꯐꯝꯗꯨꯅ ꯂꯩ ꯈꯣꯝꯕ ꯐꯨꯂꯦꯟꯅ ꯈꯪꯍꯧꯗ ꯀꯧꯔꯛꯄꯗꯨꯗ ꯐꯠ ꯌꯦꯡꯈꯠꯂꯤ ꯈꯨꯔꯥ ꯐꯨꯂꯦꯟꯗꯣ ꯃꯁꯥ ꯇꯔꯪ ꯑꯃ ꯆꯠꯂꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯖꯔꯛꯄꯁꯤ ꯃꯁꯤꯒꯤ ꯃꯍꯩꯁꯤ ꯐꯪꯅꯕ ꯑꯣꯏꯔꯦꯀꯣ ꯌꯦꯡꯉꯨ ꯐꯧ ꯆꯔꯣꯡꯅ ꯄꯨꯡꯌꯣꯝ ꯌꯣꯝꯕ ꯃꯈꯩ ꯄꯥꯜꯂꯝꯕ ꯑꯩꯒꯤ ꯂꯧꯁꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯀꯨꯝꯁꯤꯗꯤ ꯐꯧ ꯌꯥꯝꯅ ꯄꯥꯜꯂꯤꯗꯅ ꯑꯩꯅ ꯍꯔꯥꯎꯖꯔꯨꯕ ꯉꯁꯤꯗꯤ ꯁꯛꯐꯝ ꯃꯁꯤꯡ ꯎꯅꯕ ꯑꯣꯏꯔꯝꯂꯦꯅꯦ ꯈꯖꯤꯛꯇꯁꯨ ꯍꯦꯛ ꯈꯟꯊꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯈꯣꯝꯕ ꯈꯨꯔꯥ ꯌꯥꯝ ꯄꯦꯟꯗꯦ ꯋꯥꯍꯩ ꯈꯖꯤꯛ ꯍꯥꯏꯔꯨꯕꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗꯤ ꯀꯔꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯣꯅꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯦ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯎꯄꯥꯏꯗꯤ ꯂꯩꯖꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯣꯟꯅꯕꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗꯦ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯈꯣꯝꯕꯁꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯍꯦꯟꯁꯅꯥ ꯃꯕꯨꯡ ꯍꯜꯂꯛꯄ ꯎꯕꯗ ꯍꯪꯖꯔꯛꯏ ꯇꯥꯆꯧ ꯀꯩꯗꯧꯕꯩꯅꯤ ꯍꯥꯏꯒꯦ ꯀꯅꯥꯒꯤ ꯃꯩ ꯆꯥꯛꯏꯅꯣ ꯈꯣꯝꯕ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯐꯝꯊꯔꯒ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎ ꯍꯦꯟꯁꯅꯥꯁꯨ ꯏꯃꯨꯡꯗ ꯍꯥꯊꯨ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯄꯤ ꯈꯣꯝꯕ ꯅꯦ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯈꯨꯔꯥ ꯐꯨꯂꯦꯟꯒꯤ ꯂꯧꯐꯝꯗꯣ ꯀꯣꯟꯁꯥꯏꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯃꯩ ꯊꯥꯕꯤꯔꯝꯂꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯃꯣꯏꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯏꯃꯥꯕꯣꯛꯇꯣ ꯌꯥꯝ ꯐꯕꯅꯤ ꯅꯣꯛꯑꯒꯇꯁꯨ ꯂꯩꯖꯕꯅꯤ ꯌꯥꯝ ꯀꯞꯄꯝꯃꯅꯤꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦꯗ ꯁꯅꯥ ꯑꯉꯝꯕ ꯁꯦꯠꯇꯅ ꯆꯥꯅꯕꯒꯤ ꯃꯇꯝꯁꯤꯗꯅꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯍꯤꯡꯗꯨꯅ ꯂꯩꯔꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯈꯨꯔꯥꯗꯨ ꯍꯟꯗꯛꯇꯤ ꯐꯧ ꯌꯥꯝ ꯄꯥꯜꯂꯤ ꯂꯧꯁꯥꯟꯁꯨ ꯅꯤꯡꯊꯤꯅ ꯄꯤꯕ ꯉꯝꯂꯅꯤꯗꯅ ꯌꯥꯝ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯛꯃꯥꯡ ꯍꯦꯛ ꯃꯥꯡꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯑꯩꯈꯣꯏꯅ ꯑꯗꯣ ꯇꯥꯆꯧ ꯀꯣꯟꯁꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯀꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯃꯗꯨꯅ ꯃꯀꯣꯛ ꯑꯣꯏꯔꯝꯒꯅꯤ ꯐꯠꯇ꯭ꯔꯤꯁꯦ ꯈꯣꯝꯕ ꯇꯨꯃꯤꯟ ꯂꯩ ꯃꯥꯏꯊꯣꯡꯗ ꯄꯦꯟꯗꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯛꯈꯤ ꯈꯨꯝꯅꯤꯡꯉꯤ ꯂꯃꯟꯁꯨ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯖꯕꯗꯤ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯐꯥꯎꯕ ꯌꯥꯔꯤꯁꯦ ꯉꯥꯛꯇ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯍꯌꯦꯡꯗꯤ ꯎꯃꯪꯗ ꯆꯠꯅꯕꯅꯤ ꯍꯥꯏꯗꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯅꯦ ꯃꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯆꯤꯟꯁꯦ ꯋꯥꯁꯦ ꯇꯊꯣꯛꯑꯣ ꯌꯥꯗꯕ ꯇꯧꯔꯤꯁꯦ ꯇꯥꯆꯧ ꯑꯩ ꯏꯆꯦ ꯊꯥꯖꯒ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯒꯦ ꯌꯥꯔꯣꯏ ꯃꯇꯝꯅ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯑꯁ ꯃꯤꯁꯨ ꯑꯗꯨꯝ ꯐꯥꯅꯕꯅꯤꯕ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯏꯆꯦ ꯉꯥꯏ ꯂꯩꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯊꯥꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯨꯃꯤꯟꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯣꯛꯇꯅ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯤ ꯃꯤꯗꯤ ꯑꯃꯠꯇꯕꯨ ꯂꯩꯔꯝꯗꯦ ꯄꯥꯠꯇꯨꯗ ꯑꯅꯤꯗꯨꯁꯨ ꯐꯠ ꯀꯨꯝꯊꯔꯒ ꯉꯥ ꯐꯥꯕ ꯍꯧꯏ ꯏꯆꯦ ꯍꯌꯦꯡꯗꯤ ꯇꯥꯆꯧꯁꯨ ꯆꯠꯈ꯭ꯔꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯑꯩꯁꯅ ꯌꯨꯝꯗꯅꯅꯦ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯔꯤ ꯊꯛꯆꯤꯜꯂꯛꯄꯅꯦ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯦ ꯑꯁ ꯅꯨꯡꯉꯥꯏꯔꯤꯌꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯀꯣꯟꯁꯥꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯍꯦꯛ ꯂꯥꯛꯏ ꯂꯥꯟꯃꯤ ꯑꯃꯅ ꯂꯥꯟꯃꯤꯁꯥ ꯑꯥꯗ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯅꯤꯈꯛ ꯇꯔꯛ ꯂꯩꯔꯤꯁꯤ ꯎꯕꯤꯗꯕ꯭ꯔꯥ ꯎꯖꯩꯅꯦ ꯂꯥꯟꯃꯤ ꯇꯥꯟꯕꯨ ꯆꯞ ꯆꯥꯅꯔꯤꯁꯤꯅꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ ꯊꯥꯖ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯀꯣꯟꯁꯥꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯂꯤ ꯁꯅꯥ ꯌꯨꯝ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯀꯣꯟꯁꯥꯏꯒꯤ ꯂꯥꯟꯃꯤ ꯂꯥꯛꯏ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯇꯥꯔꯦ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯤꯌꯦ ꯑꯅꯤꯗꯨ ꯂꯣꯡꯗꯨꯒ ꯀꯩꯒ ꯄꯨꯜꯂꯞ ꯀꯥꯈꯠꯇꯨꯅ ꯍꯥꯊꯨ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯀꯣꯟꯁꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯐꯠ ꯍꯦꯟꯒꯠꯂꯛꯇꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯤ ꯂꯥꯟꯃꯤ ꯑꯃꯅ ꯀꯗꯥꯏꯗꯅꯣ ꯆꯦꯟꯒꯦ ꯇꯧꯏꯗꯨꯕꯣ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤ ꯎꯗꯕ꯭ꯔꯥ ꯊꯥꯖꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯌꯨꯝ ꯆꯠꯆꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯛꯑꯣꯗꯅ ꯑꯗꯨꯗꯤ ꯊꯤꯟꯕꯤꯔꯝꯃꯒꯦ ꯌꯥꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯂꯥꯟꯃꯤ ꯑꯃ ꯐꯠ ꯀꯨꯝꯊꯔꯛꯏ ꯁꯒꯣꯜꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯣꯡꯖꯧ ꯍꯥꯏꯕꯅꯤꯅꯦ ꯑꯄꯪꯕꯤ ꯍꯥꯏ ꯌꯦꯠ ꯊꯪꯕꯗ ꯂꯦꯞꯂꯤꯕꯤ ꯅꯤꯡꯉꯣꯜ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯏꯄꯣꯝ ꯍꯧꯒꯦ ꯇꯧꯏꯍꯦ ꯂꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯦꯟꯁꯅꯥ ꯁꯥꯎꯅꯤꯡꯅ ꯀꯩꯅꯣ ꯋꯥ ꯃꯈꯥ ꯁꯨꯝ ꯇꯥꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯈꯣꯡ ꯄꯥꯜꯂꯤ ꯑꯗꯨꯝ ꯏꯁꯥꯅ ꯆꯠꯆꯕ ꯍꯩꯌꯦ ꯅꯨꯄꯤꯅꯦꯅ ꯄꯪꯌꯥ ꯌꯥꯔꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯣꯏꯒꯤꯁꯦ ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯦꯝꯈ꯭ꯔꯦꯗ ꯁꯥꯎꯕꯗꯨꯅꯕꯨ ꯍꯦꯟꯅ ꯄꯛꯆꯅ ꯐꯖꯈ꯭ꯔꯦꯗ ꯊꯥꯖ ꯇꯞꯅ ꯁꯅꯥ ꯑꯗꯨꯃꯥꯏ ꯇꯧꯒꯅꯨ ꯅꯪ ꯁꯥꯎꯅꯨꯝꯅꯤ ꯍꯦꯟꯁꯅꯥ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯟꯃꯤꯗꯨꯗ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯝꯕꯤ ꯊꯥꯗꯣꯛ ꯈꯨꯟ ꯇꯥꯅꯕ ꯂꯥꯎꯔꯕꯗꯤꯅꯦ ꯅꯣꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ
ꯑꯁ ꯅꯪꯅ ꯂꯥꯎꯔꯁꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏꯅꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅ ꯌꯥꯎꯕꯅ ꯐꯒꯅꯤ ꯑꯍꯤꯡ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯀꯦꯗ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯜꯂꯕ ꯍꯦꯟꯁꯅꯥꯗꯣ ꯂꯥꯟꯃꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯈꯨꯄꯥꯡꯅ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯗꯤ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯂꯥꯟꯃꯤꯗꯨꯁꯨ ꯍꯟꯗꯛꯇꯤ ꯁꯥꯎꯈ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯆꯤꯡꯕ ꯍꯧꯏ ꯊꯥꯖꯁꯨ ꯀꯞꯇꯦꯗ ꯈꯥꯛꯂꯒ ꯌꯥꯜꯂꯤ ꯀꯟꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯇꯥꯆꯧ ꯊꯥꯗꯣꯛꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯇꯥꯆꯧ ꯏꯃꯥ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗꯅꯤ ꯍꯦꯟꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯇꯦꯟꯖꯩ ꯑꯃꯅ ꯌꯨꯡꯁꯤꯜꯂꯛꯄꯗꯨ ꯅꯨꯄꯥ ꯆꯩꯅꯥꯗꯨꯅ ꯄꯥꯏꯔꯝꯕ ꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯈꯤ ꯁꯥꯌꯣꯟꯕ ꯁꯥꯎꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯛꯏ ꯂꯥꯟꯃꯤꯗꯨꯁꯨ ꯁꯥꯌꯣꯟꯕ ꯑꯣꯏꯔꯝꯕꯗꯨꯗ ꯆꯞ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ ꯁꯥꯌꯣꯟꯕ ꯁꯥꯎꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯈꯜ ꯅꯈꯣꯏꯗ ꯁꯤꯒꯨꯝꯕꯁꯤ ꯇꯧ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯈꯨꯗꯛꯁꯤꯗ ꯅꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯔ ꯌꯦꯡꯂꯒ ꯊꯥꯗꯣꯛꯂꯕꯅꯤ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯍꯣꯔꯦꯟ ꯆꯠꯂꯣ ꯅꯁꯛꯇꯨ ꯀꯨꯏꯅ ꯃꯥꯡꯁꯤꯗꯣꯔꯛꯀꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯣꯛ ꯀꯥꯎꯁꯤꯜꯂꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯌꯥꯔꯦꯅꯦ ꯆꯠꯇ꯭ꯔꯤꯕꯣ ꯅꯣꯏ ꯅꯊ꯭ꯋꯥꯏꯗ ꯂꯧꯕꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯂꯥꯟꯃꯤꯗꯣ ꯃꯈꯣꯡ ꯁꯦꯛꯇꯅ ꯁꯒꯣꯜꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯃꯔꯤ ꯆꯠꯈ꯭ꯔꯦ ꯍꯦꯟꯁꯅꯥ ꯃꯥꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯈꯤꯕꯅ ꯍꯤꯛ ꯊꯥꯖꯒꯤ ꯃꯊꯥꯗ ꯀꯞꯂꯤ ꯁꯥꯌꯣꯟꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯋꯥꯔꯛꯄ ꯉꯝꯍꯧꯗꯕꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯊꯣꯛꯄꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯌꯥꯝ ꯁꯣꯏꯔꯦ ꯊꯥꯖꯁꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯗꯕꯅ ꯁꯥꯌꯣꯟꯕ ꯆꯠꯈꯤꯕ ꯇꯧꯗꯦ ꯑꯗꯨꯃꯛ ꯂꯦꯞꯂꯤ ꯍꯦꯟꯁꯅꯥ ꯀꯞꯄꯗꯣ ꯈꯔ ꯍꯟꯊꯔꯛꯄ ꯃꯇꯨꯡ ꯊꯥꯖꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯆꯠꯂꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯁꯥꯌꯣꯟꯕ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯁꯨ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯈꯨꯟꯖꯥꯎꯗ ꯄꯥꯎ ꯇꯝꯂꯦ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯣꯏꯗꯤ ꯆꯩꯔꯛ ꯐꯪꯖꯕ ꯇꯥꯕꯅꯤ ꯑꯗꯨꯛ ꯆꯦꯛꯁꯤꯟꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯅꯨꯄꯤ ꯑꯃꯕꯨ ꯎꯔꯗꯤ ꯅꯌꯥꯗꯨꯒꯤ ꯈꯛꯇꯅ ꯀꯅꯥ ꯂꯥꯛꯏ ꯎꯗꯈꯩ ꯇꯧꯔꯝꯒꯅꯤꯅꯦ ꯍꯥ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯅ ꯆꯤꯡꯅꯈꯤꯕꯒꯤ ꯃꯃꯤ ꯑꯃꯇꯪ ꯍꯦꯛ ꯇꯥꯈ꯭ꯔꯕ ꯅꯣꯏ ꯑꯣꯏꯅ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯆꯪꯂꯛꯏ ꯀꯩꯗꯧꯔꯦ ꯈꯨꯟꯖꯥꯎ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯅꯣꯏ ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯟ ꯊꯣꯛꯈ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯈꯨꯟꯖꯥꯎꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯇꯝꯂꯦ ꯅꯣꯡꯗ꯭ꯔꯦꯟꯅ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟꯁꯤ ꯁꯣꯏꯗꯅ ꯀꯩꯅꯣꯝꯃ ꯊꯣꯛꯂꯒꯅꯤ ꯃꯄꯥ ꯂꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯥꯌꯣꯟꯕꯁꯦ ꯃꯥꯗꯤ ꯄꯨꯔꯥꯠ ꯃꯔꯨꯅꯤ ꯑꯋꯥꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯗꯤ ꯇꯣꯏꯅꯁꯨ ꯆꯠꯇꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯤ ꯃꯆꯥꯁꯤꯗꯤꯅꯦ ꯀꯣꯏꯊꯨꯡ ꯍꯦꯛ ꯊꯨꯡꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯗꯧꯔꯤꯕꯅꯣ ꯀꯔꯤꯝ ꯋꯥꯔꯨꯅꯨ ꯑꯩ ꯈꯨꯟꯖꯥꯎꯅꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯅꯤ ꯃꯄꯥ ꯑꯄꯪꯕꯁꯤꯗꯤꯅꯦ ꯄꯨꯔꯥ ꯆꯨꯝꯆꯠꯅꯤ ꯃꯥꯅꯕꯨ ꯀꯔꯤ ꯈꯪꯗꯣꯔꯤꯒꯦ ꯃꯆꯥꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯅꯤ ꯃꯗꯨ ꯍꯥꯟꯅ ꯈꯟꯅꯁꯤ ꯄꯥꯕꯨꯡ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯞꯅ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯊꯃꯣꯏꯁꯤꯗ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤꯅ ꯉꯁꯤꯁꯨ ꯆꯥꯛꯂꯤꯕꯅꯤꯅꯦ ꯏꯄꯥꯁꯦ ꯄꯥꯕꯒꯤ ꯅꯤꯡꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯈꯣꯡꯕ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯆꯠꯀꯅꯨꯅ ꯀꯩꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯕꯗꯤ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯁꯦ ꯈꯤꯇꯗ ꯁꯣꯏꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯇꯥꯆꯧ ꯅꯪꯒꯤ ꯈꯟꯕꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦꯅꯦ ꯊꯥꯖꯁꯨ ꯂꯩꯔꯤ ꯍꯦꯟꯁꯅꯥꯁꯨ ꯁꯨꯠ ꯀꯞꯇꯨꯅ ꯂꯩ ꯈꯣꯡꯕ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯤ ꯊꯥꯖ ꯅꯪ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯈꯣꯡꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯊꯥꯖꯁꯨ ꯏꯟꯅꯔꯛꯏ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯜꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯃꯥꯒꯤ ꯈꯟꯕꯗ ꯁꯤꯃꯈꯛꯇꯤ ꯅꯪꯅ ꯌꯥꯕꯤꯌꯨꯀꯣ ꯊꯥꯖ ꯃꯀꯣꯛꯇ ꯇꯞꯅ ꯅꯣꯝꯂꯒ ꯍꯣꯏ ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯗꯨꯅ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯄꯥꯡꯕꯤꯔꯤ ꯃꯁꯦ ꯑꯩꯁꯨ ꯈꯪꯏ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯕꯤꯔꯝꯃꯨꯀꯣ ꯊꯥꯖ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯏꯊꯛꯁꯨ ꯊꯛꯀꯠꯆꯩ ꯅꯣꯡꯃꯇ ꯈꯣꯝꯕ ꯃꯥꯅ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯤꯔꯛꯄ ꯅꯠꯇꯦ ꯃꯤꯡ ꯐꯥꯎꯕ ꯑꯃꯨꯛꯇ ꯀꯧꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯣꯝꯕ ꯃꯥꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯗ ꯑꯗꯨꯛ ꯍꯔꯥꯎꯖꯩ ꯊꯃꯣꯏꯗꯨ ꯊꯥꯖ ꯋꯥꯈꯜ ꯑꯃꯗ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯈꯣꯝꯕꯁꯨ ꯅꯣꯛꯃꯤ ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯥꯖ ꯃꯥꯗꯤ ꯅꯨꯄꯥꯗꯨꯅ ꯅꯣꯛꯃꯤꯒ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯋꯥꯟꯕꯨ ꯋꯥꯟꯊꯒꯗꯧꯔꯤ ꯍꯔꯥꯎꯃꯟꯕꯅ ꯐꯟ ꯆꯣꯡꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯃꯛꯇꯤ ꯇꯧꯔꯨꯗ꯭ꯔꯤ ꯑꯗꯨꯗꯤ ꯑꯩ ꯊꯣꯡꯉꯨꯔꯒꯦꯀꯣ ꯍꯥꯏꯔꯒ ꯂꯝꯕꯤꯗꯣ ꯑꯣꯟꯅꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯈꯣꯝꯕꯅ ꯑꯣꯟꯅꯔꯦꯅꯦ ꯆꯠꯂꯤꯗꯣ ꯍꯥ ꯑꯁ
ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯍꯥꯏꯔꯒ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯈ꯭ꯔꯤ ꯈꯣꯝꯕꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯄꯥꯎꯗꯨ ꯁꯅꯥꯉꯥꯟꯕꯁꯨ ꯇꯥꯔꯤ ꯁꯥꯌꯣꯟꯕꯁꯨ ꯁꯥꯎꯅ ꯐꯝꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕꯀꯣ ꯃꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔ ꯕꯥꯕꯥ ꯉꯥꯏꯈꯣ ꯅꯪ ꯑꯝꯇ ꯇꯞꯊꯈꯣ ꯏꯪꯅ ꯈꯟꯅꯁꯤ ꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯐꯝ ꯂꯩꯔꯣꯏ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯈꯨꯟꯖꯥꯎꯒꯤ ꯃꯄꯥ ꯃꯆꯥꯅꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯄꯥ ꯃꯆꯥꯗꯨꯁꯨ ꯑꯐ ꯁꯥꯗꯨꯅ ꯆꯪꯉꯤ ꯅꯣꯡꯗ꯭ꯔꯦꯅ ꯌꯥꯝꯕꯨꯡ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥ ꯆꯨꯝꯃꯤ ꯅꯣꯡꯗ꯭ꯔꯦ ꯈꯨꯟꯖꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯊꯋꯥꯏ ꯂꯥꯟꯕꯤꯈ꯭ꯔꯁꯤ ꯅꯌꯥꯝꯕ ꯅꯅꯥꯎꯁꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ ꯑꯃꯅꯁꯨ ꯇꯥꯗꯤ ꯑꯃꯅꯁꯨ ꯍꯦꯟꯗꯤ ꯏꯐꯤꯡ ꯐꯤꯡꯒꯅꯨꯅꯦ ꯅꯣꯏꯕꯣ ꯁꯥꯌꯣꯟꯕꯅ ꯏꯅꯥꯎ ꯈꯨꯟꯖꯥꯎꯅ ꯍꯥꯏꯔꯤꯁꯤꯅ ꯐꯗꯣꯏꯅꯤ ꯑꯗꯨꯃꯛꯅ ꯑꯩꯅ ꯄꯥꯝꯕꯁꯨ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯍꯥꯠꯇꯣꯛꯈꯤꯒꯗꯕꯅꯤ ꯃꯥꯂꯦꯝ ꯂꯨꯝꯅꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ ꯈꯨꯟꯖꯥꯎ ꯁꯥꯌꯣꯟꯕꯅ ꯍꯥꯏꯔꯛꯄꯅꯤ ꯈꯨꯟꯖꯥꯎꯅ ꯌꯥꯝꯕꯨꯡꯅ ꯈꯟꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯁꯅꯥꯉꯥꯟꯕꯅ ꯅꯆꯤꯟ ꯅꯅꯥꯎꯅ ꯁꯤ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯁꯥꯌꯣꯟꯕꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗꯨ ꯎꯔꯒ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯁꯨ ꯃꯁꯥ ꯈꯪꯅ ꯐꯥꯎꯖꯈꯤꯕꯅꯤ ꯏꯆꯦ ꯆꯠꯂꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯋꯥꯍꯩ ꯈꯔꯁꯤ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯤꯍꯨꯜꯁꯤꯅ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯀꯞ ꯇꯥꯔꯒꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯄꯤꯕꯒꯨꯝ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯃꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯦꯡꯗꯣꯛꯅꯤꯡꯉꯤ ꯐꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯈꯣꯝꯕꯁꯨ ꯆꯠꯅꯕ ꯊꯣꯔꯛꯏ ꯐꯨꯂꯦꯟꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯝꯕ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯇꯥꯆꯧꯁꯨ ꯀꯨꯏꯅ ꯂꯩꯔꯣꯏꯗ ꯂꯣꯏꯔꯒ ꯑꯗꯨꯝ ꯐꯠꯂꯛꯑꯗꯕꯅꯤ ꯍꯣꯏ ꯇꯥꯆꯧꯁꯨ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯄ ꯍꯦꯛ ꯍꯧꯕꯒ ꯊꯥꯖ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯇꯞꯐꯤꯡ ꯆꯦꯜꯂꯛꯏ ꯇꯥ ꯈꯣꯝꯕ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯈꯣꯝꯕꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯊꯥꯖ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯈꯥꯎꯗꯣ ꯄꯤꯔꯛꯏ ꯁꯦ ꯂꯝꯕꯤꯗ ꯋꯥꯔꯛꯀꯥꯟꯗ ꯆꯥꯋꯣ ꯀꯩꯅꯣ ꯈꯔ ꯆꯥꯅꯕ ꯄꯨꯔꯛꯄꯅꯤ ꯍꯧꯐꯤ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯗꯣ ꯊꯥꯖ ꯐꯠ ꯌꯦꯡꯂꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯋꯥ ꯑꯃ ꯍꯥꯏꯗꯧꯁꯨ ꯂꯩ ꯅꯪꯉꯣꯟꯗ ꯍꯜꯂꯛꯑꯒ ꯍꯥꯏꯔꯒꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯣ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯂꯒꯦ ꯅꯣꯡꯃꯤ ꯂꯛꯅꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯊꯥꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯉꯁꯥꯏꯗꯒꯤ ꯐꯨꯟꯒꯠꯇꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯈꯖꯥꯏꯗꯨꯗ ꯃꯅꯤꯡ ꯇꯝꯂꯛꯏ ꯇꯩꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯒꯨꯝ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯩ ꯀꯩꯅꯣꯝꯇ ꯊꯥꯖ ꯏꯈꯪ ꯈꯪꯅ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ